chahi yang kai manga surba ASI nupa amana chahi tarama thoi da ngairibi nupi macha ama ejat manghallamle Satliba tha sigi tang tara tarukta Thawal district ki manung channa leiba Hairok part 3 Taurang bom leikai dagi chahi yang kai manga gi nupa amana chahi tarama thoi khakta ngairibi nupi macha amabu ejat manghallami haibagi matangda wakat mi famgre Tawdok adu da chenari binupa adu gi maming Ningthauja Mohindro Singha chahi yang kai manga apokpa leikidraba Madhumangol kawi Hairok part 3 Taurang bom leikai dagi ni hairi mahak Hairok police station da ASI oina thabak tawbuni hairi ngasigi wakat mifam adu ga mari leinana Hairok apunba maira paibigi advisor KS Gunamani na paumi singda hai nupi angangbo senana ba leiriba Manipur police ki ASI Mohindro na leikai amata da leimina bi nupi macha amada sathakiba rape asi thamoi sokna nungaite mahakpu condition amata da bail out tawbidanaba amadi mari leinaba lenga ki authority singna mahakpu ahakpa chairak pibiyo khangna chanabagi yenglaga karigumba hiram amata da bail out tawbiganu bapunsi super jail da thamba pami hairi ngasigi wakat mifam aduga mari leinana Taurang bom leikai youth club ki secretary Thoksom Rajesh na hai asigumba phatraba saga pangkhak oiraba miyo asibo Manipur lengang ahakpa chairak pibiyo Law and Order ngakliba police department po mai kholiba asigumba miyoi kankhat pigano Mohindro gi matang dasu kanagumba amatana case paibigano haiki Mohindro bu maral gi matung ina sibagi ahakpa chairak pibiyo karigumba maral gi matung ina ahakpa chairak pibidaba tarbadi akanba khongjing makhata na sangsin khigani haina Rajesh na makhata na phongdoki ngasi wakat mifam aduda rapist ASI and Mohindro sibagi chairak pigadabani We want justice Stop sexual harassment to minor child haiba slogan yawa play card su sizinaki wakat mifam aduga mari leinana Mohindro bu maral gi matung ina sibagi ahakpa chairak pigadabani nupi angangda rape chathaba akanba chairak pigadabani sibagi chairak pigadabani haina kholau kaya sulauki panbayai chenariba ASI Ningthauja Mohindro Singha chahi yankhai manga mathaudagi suspend tawbaga loinana judicial custody remand pikre hairi